Lona Thinkrabal Lalholob Revolutionary People's Front ki President Irengbam Chowren Tha Sigi Hoki Batang Tarada Terminal Brand Tumor na Maram Oidaga Laikidre Hairi. Amasong Manipur Health Services Dr. Singh na Taliba demand Laingak na Tabakta Ontok Trabadi February Taraga Maridagi Government Hospital Sing Matam Kakta na Konglon Sintu na Kongjang Chang Silagani Hairi. Mayam Bukurum Zari Adom Yangbir Pasi Impact News ni JEET KHAIDEM na Hose Pungjab si Fall Buki Morba Pausing Mayam da Pizari Manipur gi oina Khwaidagi Chauba Lona Thinkraba Lalholup Singhi Marakta Ama Oiriba Revolutionary People's Front ki President Irengbam Chowren Laikidre Hairi Lalholuba Sigi Luching Basina Laikidabada Lona Thinkraba Lalholuba Sigi Deputy Secretary Publicity Robin Kumanna Kudyak Piduna Tadorokpa Cherol Amada Luching Basi Terminal Brand Tumor na Maram Oidaga Tha Sigi Haukiba Tang Tarada Laikidabane Mahang na Englishing Amaga Chamapal ga Marfuga Taradagi Front Asigi President Oiduna Lakibagi Matakta Korkongi Convener Oinasu Taupuke Mahak na Laikidabada Lub Asina Thasigi Lakliba Tang Kunga Mari Fauba Awaba Fongdokani Loinana Firal Tangkai Chingthaduna Ikai Kumnaba Utkani Hairi Manipur Health Services Dr. Singh na Taliba demand Laingak na Thabak to Ontok Trabadi February Taraga Maridagi Manipur da Lairiba Government Hospital Sing Matam Kaktana Thong Lon Sinduna Kongjang Changsilagani Hairi Loinana Masida Thorakpa Afafata Pumba Laingak na Pugadabani Hainasu All Manipur Health Services Doctor Association gi Maikai Dagi Fongdorokli Manipur Press Club ta Paumi Singa Unabada Association Asigi General Secretary Dr. Loli Pimau na Fongdorapada Prime Minister Narendra Modi ne India da Dr. Masing Watpa na Maram Oidaga Center Masung State Singh da Dr. gi service asi chahi humfuga mga fauba extend tauna ba ayaba piba laikre Manipur gi oinasu Dr. Masing asi asukimatik Watli District Hospital Singh Community Health Center amadi Primary Health Center Singh yauna Laingaki Health Center Singh da laifam thokpa Dr. gi Masing soon amata laitri World Health Organization WHO gi guideline gi matung inna Mioi lishing ama laibada Dr. ama laigadabani hairi adubu Manipur gi population asi chaurakna la kuntra laibada hauzik Manipur da apunba Dr. lishing amaga chahum natraga chamri dagi henna laitre Manipur gi population asi yenguragadi Manipur da chaurakna Dr. masing lishing Amaga chamanga rong watuna lairi Chief Minister and Biren Young Health Services Dr. Sapam Ranjan Nasu Manipur da Dr. Masing Watpagi Matang da Miam Tinba Mafam da Wafam Kaya Fongdokpa Laikravani. Adubu Laibak Tibadi Status da Dr. Masing Watle Haiba Kangna Manipur Health Services ki Dr. ki Service ki Supernation Age Matam Asi Chahi Humfuga Nithoi da Hanta Hankiba Asi Yaningde Loina da Dr. Singi Thagi salary su 4 grade post amagi changda piduna thabak sejanaraga benefit ti amata piroi haiba laingaki injustice oiba thawong Dr. Singda chathabigano haina mari lainaba singda appeal torkli Manipur Health Services rules 1982 si koi man khare population da su chumdre Dr. Missing su yadre aduga posting transfer da su yadre pay scale curriculum su yadre irregularities yam laikre same the biggie amendment the biggie amendment of si makhoi time da tawai ga hai time da amendment of si for example sing na hai ga hera ga na han cha khiba ai khoi ge director ama cha khre ma gi da makta 3 times amendment tawre si guma thabak si dia khoi di taw si pamde amsa na pam si di we are not fighting against the Manipur government but we are fighting against injustice promotion peak rebdi aduga service extend taw rebdi administrative crisis lakni hebsi jumde aran bani hainai di haininge Manipur amadi Myanmar ga tainaba Kwatha Khunau amadi Mongyang Janggoi ani gi marakta lambi semnabani haiduna lam ekar yankhai rom da hauba tik amadi Khangra yaungna mapung faraba upal kaya yanthatliba sibu mari lainaba singna yengsin biyo haina Peace Committee Kanglei Park Manipur gi President KS Rajesh Maitaina Fongdorokli Chief Minister Nongthoma Biren na luching duna laingaki war on drugs ki akanba khongjang yauna chingda u yanthatpa amadi lanmai thabana chingba kayabu akanma mongda athingba thamlakli adubu athingba thamlingai charak asida Manipur amadi Myanmar ga tainaba Kwatha Khunau amadi Mongyang ani gi faungnaba lambi gi
Chingmai da horiba mapung faraba tik amadi Kangra yanthatliba CD Manipur Laingaki Forest Department amadi Laingaki Mari Lainaba Singna Mityeng Changbiyu hairi. Loinana border pillar number 8011 SP gi mat nakta leiriba get asisu matam chana state police ki outpost ama thamduna lanthok lansin tawriba mitop sing ningthina check tawhodrabadi nongmadi soidana mitop ki ishing ichaw tholakpa soiroi haina phongdorakli. Bisnupur District Police na drugs lalonbada chenabani haiba mioi ani heroin number 4 powder ga konana fagat pangamkre police na drug ka konana fagat aba mioi ani adu Churchanpur District ki manung chanba Molhoi village dagi Jangminthan Baite chahi kuntraga manga apokpa Jamang Baite amasung Lam Kholal haukip chahi kunga taret apokpa Lungkham haukip ni. Impact News na fangba pawda ngarang yada madi BJYM da drug lalon ba mioi khara Churchanpur gi lambi da chathok chasin taure haiba paw lakpadagi Bisnupur Police ka khusam naduna Torbungi mafam amada Gari Singh check tawbada thabak Gari Singh check tawbagi thabak chathaki check tawringai chingneingai oiba mong da lakpa registration number MN01Z9748 thaba Wergona ama mafam aduda duty tawduna leiba police singna khambada Kamna bahai bada gari edu kana thauki bani hairi kudakta mafam aduda duty tawriba police personnel singna tanaduna gari edu khamduna check tauki check tawbaduda gari adugi manungda sapon kef 19 yaramba heroin number 4 gram 250 rom thengnaki hairi kudakta sap mafam aduda additional SP LO additional SP operation STPO amasung Pabak Chow Ikhai police station gi OC Yaungna Potlam Singh Kudakta Sistauki Makata ba Wahong Pahong Chathanaba Jangmintang amadi Lamkolalbu Paugak Chow Ikhai Police Station da sinakre hairi. Matang size da break amlawzage break ki matung da Loktak Park ki akoiba da ring road semduna part asi eco friendly oiba tourist center ama ohenbiu haina Bala Shahef Sif Sena Manipur Pradesh na appeal torpagi paw amadi Manipur sumaling itonga tongan ba ipaw sing pudun lakchage Impact News bu mineng tadun lebiu Lengshin bidau not AOC the labor my park with dental clinic da angang amadi ahangi makal makha yagi problems kaya lying jeri amadi angangi treatment gi damak akhanan 30% discount su pijuri akupa marol gi damak akhogi contact number 9366478718 da paw bidau Presto Personalized Wonders Imphal da nauna hangdok jere haidiba sida personalized gifts, corporate gifts, awards and mementos, home decor, office rubber stamp na chingba potlam sing mafam asida phangbigani ngasi maglangsing birau Tilakras Enterprises Presto Thangal Bazar near Kasturi Tong Imphal. Contact number 0385-244-9025 natraga 98621-00456. Bulletin esigi makata paw singaloina na break ki matung da mayabo mo kana taram nokchari Loktak Park ki akoibada ring road semduna part asi eco friendly oiba tourist center amagi thakta pukhatna bohotna biyo haina Bala Shaheb Banji Sif Sena Manipur State ki Maikai dagi lenga ki mari leinaba sing da appeal torkli bau prada leiba party sig office ta pawmi sing unaba amada party sig state ki senior vice president M Tikendra na phongdorpada G20 summit ki saruk ama oina February taraga taritagi taraga nipan fawba Loktak Park manakta pangthokodriba summit asi yamna tangna phangba khudong chaba amani malinge powerful oiba leiba kaya gi delegate sing laktuna pangthokodriba summit asida miyamna makhal amatagi Apanba pidana mai park na pangthok na bahot na minasi loinana Southeast Asia da leiba freshwater lake singi manung da ama oriba Manipur gi Loktak Lake asi kanna ba hotna ba amadi part asi gi eco friendly oiba tourist center ama oina semgat na bahot na bada lainga ki mari leina ba authority na mityeng changhaning bagi apamba su phongdoroki loinana India gi khwaidagi kha thangba saruk ama oiriba Kanyakumari dagi Southeast Asia gi leibak singa phongna na ba Maha Sarak semgat lakpada lambi asi Manipur faurga chatnaba laingak na hotnabiyo hainasu laingak ki pukning chingsilakli thoramaduda party sigi website amusu launch tawbuga loinana party sigi nauna launch tawkiba website www.sipsenamanipur.c
www.sipsenamanipur.com da miyamna enrollment tawbagi khudong chaba pibaga loinana matamatamgi issue sing pukhat piduna party si henna mapangal kankhatnaba website asigi khuthang da suggestion pibiru hainasu party sigi general secretary M Khogena makhatana phongtorki any makhangi garma makhangi sarkar lakchano sarkar amatana lai su hairaba manipur asi lai su haibada singthana raba leba amani asuguma singthana riba leba asigi educated mayam asibu unemployed mayam asibu sarkar na thabak pi ba haibase mangda mangra tan bagum oigani maram maduna sengna hairabada job oriented type of education se manipur da hawdok pi dana lai su tamluraba tungda aikhogi MSME gi small scale industries kayada self employed tawjana bagi lambi se mari leinaba sarkar na miyang changchin biu amasung introduce tobiu Numit mangani chumna chatharakpa basic filmmaking workshop ukrul chapter loishin bigi thoram adu ukrul gi ham lai khong da leiba TTA conference hall da pangthokibani workshop asi haukiba February 3 tagi hauraga chatharakibani loishin bigi thoram adu da MSPD Shell gi deputy manager IT Sinmila Hungyo TNHACC gi president Amos Weil amad MSFTI gi director Birendra Salamna Sarwyaki workshop production oina Atienba short film ani My Valentine amadi Remember the Creator hai na mingtonba films su workshop aduda saruk yakiba singna putokibaga loinana utki workshop aduda punna participant kuntraga taretna saruk yaki Stakeholders on enforcement of cigarette and others tobacco products haiba sida district level training program ama Kakching da pangthokre training program adu National Tobacco Control Program Kakching district na sinduna Kakching CMO office ki holder prohibition of advertisement and regulation of trade and commerce production supply and distribution act 2003 kotpa gi makhada pangthokibani Thoramadu da Kakching District Police yauna district asida leidiba college amadi school singi faculty members sing Kakching Municipal Council gi staff amadi Kakching District ta leidiba women organization singi president amadi secretary singsu sarkyaki Madhya Pradesh na yumbu oidana chatharakhiba manga suba Khelo India Youth Games makhal mathel gi thorom singa loinana loishilagani loishinbagi thorom aduda Union Sports and Youth Affairs Minister Anurag Singh Thakur, Madhya Pradesh ki Chief Minister Shivraj Singh Chauhan, amasung Union Minister of State for Sports and Youth Affairs Nitish Pramanik su sarkyagani. Masana asida Manipur na gold medal taragani thoi yauna punna medal kuntragom doi lauba ngamduna medal teli da taret subada leidi. Maharashtra na gold medal yankai gom doi yauna punna medal chamaga yankai ga mari lauba ngamduna medal teli sigi makokta leidi. Panbayabadi January kuntradagi chathariba Masana sida Manipur gi nupi macha amadi nupa macha sanaroi chamaga nifu taret saruk yabaga loinana nodal officer Chef de mission amadi support staff nifu humdo yauna games asida Manipur gi miyo chamaga marifu tarana sarkyakibani Hauzik chathariba Hero I League 2022-2023 gi match da Trau FC mai pakre Kumalnapak Men Stadium da sanakiba match adu da Trau FC gi Bilu Teli Camron Turnis knocked amade Ferman Dihona match ki yankai ga taret humpuga taret amadi humputra ga nipan suba minute chankiba panjal aduna Churchill Brothers pu panjal ahum anita maitiba pk Churchill Brothers ki panjal Kapil Hobel na match ki humpuga taruk amadi Salam Rajan gi kontra ga nipan suba minute goal on goal chankibani league asigi match ta hauzik Real Kashmir amadi Neroka anina hauzik lamba tongleri league asigi table da hauzik Trau na point ga taruk fangdan ahum suba position da lady haiba match asi ngasi nungthil pung ani taba matamda TRC Polo synthetic turf ground da sanaba hokibani aduga Srinidhi Dekan amasung round glass Punjab na point kuntra ga mari kun ga mari fangduna ahanba amasung anishaba position da lady Arabada bulletin asigi headlines samhana mayam tamjage Lo na thinkraba lalolo Revolutionary People's Front ki president Irengbam Chawren thasig hauki batang tara da terminal brain tumor na maram oiraga laikhidre Amasung Manipur Health Services Dr. Singh na taliba demand Laingang na thabakta onthok trabadi February taragamri da government hospital sing matam kapta na thong lon sindu na khongjang changsilagani hairi
Hoskin oinadi Manipuri bulletin matang sai solution jari Manipur sumalang ituan tuan from the totally e-boxing in about impact news media ta do lebi